Hello guys, welcome back to my channel. Mayam ngasidi Independence Day numit ni Chandrada Chief Minister N Biren Singh laknabagi rally macha ama asaidagi tauri kayang kuirabano di khangde. Lambi nakan da police singsu ngakpi senbiri. Yamna aigi channel asibu like, comment, share amadi subscribe tawbiba kawbiganu. Mayam gari macha singse achoba singsu rally chatpagi Independence Day gi ngasaidagi lakpase loiba songloi loiba naiba leitre. Isa aga laye mayam yam na hong di taye laktari laye oh he makon sidi isa lore gari ama siga gari ani di sure sa isa ama sila so nakanda ko charake akum sure mari mga taruk sure mayam mayam lang na rin bike kari sektiba lem sure kari masa ngata lek tele ahin songang sulem yaw re isene la sida sangbiraga atoppa makhal kaya ki video so yengbiramu ai batanda yawba video amadi playlist so yengbiramu je lem san na le morang bazar lora mayemtasu hojikta langthokre Manipurgi CM N Biren Chandrada lakani haibado adugi ni rally ngasi silibase som nakan langnam su yawe ana mana chatnakiba ngata Chandrada ni mayam chatnai se mayam ngasi gi video se saida losin jarake bye bye.